Michamsingda bombing Touba Achumba Thouwong Natte, Gazada Ceasefire Chatnahanba Israel na Yagadabani Macron. France ki President Emmanuel Macron na Gazada Ceasefire Purakadabani haina wafam yananaba Israel da taksin khre amasung langi saitheng nanglaba mafam aduda leiriba micham miyamda bom thadaba amade air raid chathaba haibasi Achumba Thouwong Natte hai khre. BBC ki interview amada Macron na hai haukibo October 3 Hamas na landa ki badugi matung da Israel ge masa ngakthok sabagi right lay haibasi aikhoi pumnamak na yai tawigum basung bisak pigli ba ngang nupi sing amade chahi yamlaba halkaya bom thadaduna air strike sing chathaduna paktang na hatok le asigumba thawong asi chathaba yabagi maram amata leite amade Israel na chathariba thawong asi logi mayokta ne maram aduna aikhoi na Israel na micham yam da bom thadaba na chingba sathiraba thawong asi lepna na bataksil le France ki President asina hai mahaki leibak na mamangda mukta thokidriba mawongda Palestinian group sing na border la na sathagiba landa sing akanba mawongda condemn tawe Israel na Hamas ki landa aduda hana miyoi lising amaga chamri sikhi haina phongdok lambadage haujingna khara hantharaga lan aduda miyoi lising amaga chani sikhi amade militant sing na tai miyoi chani ga nifurom hostage sing oina fakhi hairibane Hamas na chalaiba Gaza gi health ministry gi matungin na Israel na air amasung ground assault chathabada Gazada ayambana Michamsing oiduna miyoi lising taraga mathoi hena sikre Israel gumna France ki apamba de terrorism muthatpa se ne terrorism na France ta kari thogan khrabage haibase pumnamak na khangnarabane tawigum basung civilian singda bombing tawbage justification di leiroi aikhoi democracy chatpa laibak sing oibana aikhoi gi principle sing ngakpa haibasi yamna mathau tai Israel na masa ngakthok sanabagi khwaidagi faba pambai ni haiduna Gazada sathiba mawongda bom thadaba amade air strike chathaba sidi yaningde asigumba thawong asina Middle East nungnangba amadi fattaba wakhal sing pogan gani haina France ki lusingba sina makata na phongdokhe